Tha asigi kulhumdoi houraga August kulhumdoi phaoba tha ama chupna Manipur yaona leibak asigi tonganba state manga da sannagadouriba chamaga kunthra marilak suba Durand Cup 2025 ki trophy tour amadi showcasing ceremony Lieutenant General Abhijit S Pendharkar AVSM YSM GOC Spear Corps amadi Padamshree Saikhom Mirabai Chanu anina Thanga Sendra dagi houraga state asigi maru oiba mapham sing landuna chatlaba matung City Convention Center da panthungpham oigadaba tour lamthakhre Lieutenant General Abhijit S Pendharkar AVSM YSM GOC Spear Corps Padamshree Saikhom Mirabai Chanu Vishnupur District ki DC Puja Ilangbam SP Ketrimayum Ravi Kumar IPS yaona Central Forces ki makok thongba officer kaya yauna saruk yaduna pangthokkiba thauram aduda India gi Women Football Team amadi tonganba school gi mahiroi kaya su saruk yakhe thauram aduga mari lainana Padamshree Saikhom Mirabai na haikibada lamdam asida tangdu laitadaba fibam amada lairabasu Asia gi oina khwaidagi liraba football tournament ama oiriba cup asibu lamdam asida pangthoktaba yade haina pangthokpa asi state asigi oina laibak phabani irang asina wana khangluraba kaya ngaihaktang oirabasu pothaba fanghangani khali haike amadi cup asina lamdam asigi inkhalakliba sanaroi kayada tonganba makhalgi kanaba kaya ama pigani haibagi thajaba lei masida natana sanaroi kayada lamdam asigi irang asina khudongchadaba awaba kaya piribasu hanba leitaba thauna amaga loinana akhang kanba amamam oina thingnaki haiba wafam singsu fongdokhe hariba kabasi state asigi oina lakliba tang kunthra dagi houraga August 16 phaoba Trau FC Neroka FC Indian Navy FT amadi Real Kashmir FC hariba team sing asina apunba high octane match taru Kumal Lampak Main Stadium da sanaragani